Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Raizapal Anusuya weekend hairi, ahingsagi wakhalon laiba mingonda khut handaba amadi isorbu thajaba haibasi yamnamak tangai phadaba amani. Kendra gi mapal thorum Raja Mantri Dr. Rajkumar Ranjan Singh na hairi, Haujik paliba sarkar asina awang nubok labdamda ahenba miyeng sangbadagi sakut thorangda aonba kaya purakpa ngamlai. Kendra ki Forest Environment amasung Climate Change Mantri Bhupender Yadavna Sabhapati oiduna Integrated Management Plan of Loktak Wetland Complex haiba hiramda akhang ahisinga khananenebagi mifamama ngasi pangthokre. Bharata industrialization gi mari suba tangkakta artificial intelligence ka hena sizinapatagi miyamda thabak phangdabagi khudungsadaba mayoknarambadu industrialization gi manga suba tangkaktadi animak hinganaba honagani hairi amasung Rashtrapati Draupadi Murmu numit nini ki khongsata hayeng Assamda thonglagani. Raizapal Anusuya weekend hairi, ahingsagi wakhalon laiba mingonda khut handaba amadi isorbu thajaba haibasi yamnamak tangai phadaba amani. Raj Bhavan ki Darbar Hall ngasi pangthokpa Bhagavan Mahabir ki Nirvangabari lenana Biswa Kalyan Bharata Thoramda wa ngangbada Raizapal hai Bhagavan Mahabir na miyoiba jati te piramba khwaidagi phaba khudoldi mahaki pautak hingu amasung atai busu hingallu haibasini. Magna hai Bhagavan Mahabir ki pautak asi pungning wakhalda chen mangamlabadi miyoi amana phataba wakhalon singdagi irai lain lapthokpa ngamgani. Raizapal na hai aikhoi tongan ba dharma sing satpa yai adubu mahagi pautak asidi miyoiba jati khudingmakini. Thoramadu da saru yakhiba Mukhyamantri Nongthomam Biren hai Manipurda leiriba Jain jati sing asi sati pamba suba kanba masung nungsiba haiba miyoi ngaktani. Magna hai Bhagavan Mahabir ki pautak na miyambu santi leina amato aina hingminana ba wakhalon sandogli. Raizasida leiriba jati kanglup sing amato aina santi oina hingminari. Miyoiba jati ki marakta santi nungsi sanaba masung amato oibigi wakhalon sandoknaba kidamak thawaina pontha pikraba miyoi kiyamrum leiri hariduna Mukhyamantri na hai makoina kathokpaga loinana pangthoknama thabak aduna ngasidi aikhoi masel marakta amato oina hingba ngamlibani. Kendra ki mapal thorum Raja Mantri Dr. Rajkumar Ranjan Singh na hairi Haujik paliba sarkar asina awang nupuk lamdamda ahenba miyeng sangbadagi sakut thorangda aonba kaya purakpa ngamle. Magna hai haukiba sahi nipan asida lamdam asida airport mapan leiramadagi Haujik tara taruk leiduna lamdam asibu samnahaliba flight masing English ngani tara marida samapan oiramadagi Haujikti lisingama samapan yaure. Opportunities for multilateral business partnership in agriculture and food processing, tourism and IT haibi hiramda B20 summit Kohima hautoraduna Dr. Ranjan hai Kendra Sarkar na awang nongpok lamdamgi maruaibadu khangbadagi Prime Minister's Initiative for Northeast Region PM Divine semkhibani. Magna hai haujikti awang nongpok lamdamgi raisa ayamba rail ga samnahalle masigi mathakta isingi lambi hena pauthok chauthokna ba thorang lere. Highway gi lamdasu lising ani tara marigi matungda lambi samnahanbagi sang sad yankhai henkalai. Mantri na hai haujikti awang nongpok lamdam asi yumthangnaba leibak amasung ASEAN leibak singi maruaiba mafam ama oiragli. Dr. Ranjan hai awang nongpok lamdamgi naha singna leibak asigi hospitality yauna tongan ba lamsingda asobu thodang lauri. Lamdam asi human resource marang kaina leiba lamdam amani. Magna hai haujik pangthokliba business 20 mifam asina awang nongpok lamdambu kupna khangnaba honabada chauna mateng oiragani. It is indeed opportune and well-timed that a B20 event is being organized in Kohima, one of the furthest point from India's center. Yet Kohima and the northeast region of India is central to our connected with our immediate neighbors to our east and be it ASEAN or South Asia. Friend, Honorable Prime Minister envisions that India's G20 presidency should be celebrated in every corner of the country. Thoramatu da wangang mada Mukhyamantri Naiphiu Riona hai Nagaland da B20 mifam pangthokpa asina mifam asida saruk yawa lagleba mapaleba ki miyoisingda Nagaland na kari tawba ngambagi haibadu uthokpagi khudongchaba ama pire. Magna hai mafam amaga irai laina phaunaraba haujiki matam asida senmitlon ge phibam phagalna ba amato oina punna thabak tominabagi tangai phadaba lei.
Mang hai G20 forum na antarjati ki sel thum ki lamda mipum khuding pu kana ba pina ba platform ama oiri. Mukhyamantri na hai Raija sigi semilon asi lau singu gi lamda makha ponba lamdam amani. Raija sigi missing gi sa da humbudra di lau singu gi thabak tauba miyo singni. Numit humni satharak pa mifam asi hayeng loisilagani. B20 mifam asida leibak kunmarpan gi mihut humpu henbena saruk yari. Mifam yawbul lakpo singbo hayeng Nagaland gi heritage site sing yangan gadauri. Kendra ki Forest Environment amasung Climate Change Mantri Bhupender Yadavna Sabhapati oiduna Integrated Management Plan of Loktak Wetland Complex haibihiramda akhang aisinga khanane bagi mifam ama ngasi pangthokrai. Nai Delhi gi Indira Paryavaran Bhavan gi conference hall da ngasi ayuktagi hokhiba mifam aduda Manipur dagi saru yaki basingna Loktak Wetland Complex bu hanagi pibam da hanjilana bo honabada tangai phadaba thabak sing paikhat pinaba taksingki. Raja Sarkar na Loktak Pat po samgat sagana bo honariba kaya adubasu matri da baudamki. Manipur da mai puthokna bagidamak samgat khiba National Hydro Power Corporation amasung Ithai Dam na Loktak te piriba chaitheng adusu ningthini puthoktuna khanikhi. Manipur ki Loktak Pat asi lamdamasigi kala sanskriti amati hingnana bagi lambi ga yamna mari lenaba pat ama oina matam kaya gi mamangdagi lerakli haiba wafam thormadu da saru yakhiba Loktak Development Authority ki chairman Ashini Kumar na matri da pautamki. Ngasigi bipamadu da PHA matri L Susindro mati Fisheries matri Haikam Dingo su saru yakhi. Paugi marakthana atenba break ama. Tada, asidagi se. Sisi. Hoi hoi. Taidi. Yarani. Lupa samri yang khitare. Tadagi sibu fasai license amadi registration gadi pai bi ko. Aisu madu logada brane. Wai no da tadagi danatana acha ata kamari leina ba haibadi retailer, distributor, packaging tawriba tungan ba food stall sing family ba. Acha thaki potlam sing asi mafam amadagi amada putuk pusin tawriba sing hotel, bar, restaurant family ba sing food delivery ki service pidi ba sing. Loina mak fasai gi license amadi registration logada ban. Masi paidrga mangjari bana kari. Fasai gi logo season aba yararoi. Customer sing na adongi yoliba potlam sing aduda thajabasu wat kani aduga adongi lalon etik chakhatpagi lambida khurau thangadauri bani ni tada Fasai gi license to paidaba yadre be ba. Soidana paibiyo tada. Paujen Jeriba, Food Safety Administration, Health Department, Government of Manipur. Tabiriba pawasi Akas Bani Imphal dagini. Bharata industrialization ki mari suba tangkakta artificial intelligence ka hena sijanabadagi miyamda thabak phangdabgi khudong saba mayok nabadu industrialization ki manga suba tangkaktadi animak hinganna bohonagani haidi. Akasbani Imphal ki pau kangbu gangasi akhanana unabada Institute of Electronics and Telecommunications Engineers ki president Professor Gunasekhar Reddy hai artificial intelligence sijanabana COVID-19 laisut thengnabada sauna mateng pangki adubu ka hena artificial intelligence da mipal tangki badagi miyoi kaya supham nompham leitabagi khudong sadaba kaya marumdi mayoknakhi. We already entered into Industry 5.0, but we are yet to stabilize. It is in the process of development. But we are working for the last 2 to 3 years on Industry 4.0. So please see the difference. 4.0 industry standards, they were helping to all the what you call rugged innovations or the applications what is already needed for various application areas. A developmental process took place from Industry 4.0 to 5.0 to meet the requirement of various applications areas. That is how today 5.0 we are talking. After maybe 1 or 2 years, again the overall improvement we may get into Industry 5.6.0. Kendra ki Road Transport amasung Highways Mantri Nitin Gadkari haidi National Highway Sani Ani Imphal Ukrul Lambigi Yangang Popidagi Pins Corner Fawbagi Lambi Paktupa Masung Samgat Sagatpagi Tabak Matang Saigi Me Tha Fawbagi Manungda Loisilagani. Sangsad ki mifamda Rajya Sabha ki Sadyasya Maharashtra Leisem Basana Zawban Hanglakpa Wahang Amagi Pakum Piraduna Sri Gadkari hai Land Acquisition amasung Forest Clearance ki Thabak Sing Thengthabana Maram Oiduna Lambi asi Khumang Yangsinna Samjinba Ngamdabani. Lambi sembagi thabak asi package ani thongna packet pani lambi asi sembagi forest clearance sahi asi gi March amada forest bibang na pirakre. Akasbani Imphal gi staff sengi yaifana ba tongan ba thabuk thorom sing paikhat na bagi damak Akasbani Recreation Club Imphal ngasi semkhre. Awang no pulamdam gi AIR amasung Doordarshan gi Additional Director General Sri Ashish Bhatnagarna Club asigi ahanba patron member netuga AIR Imphal gi Director Engineering Sri Nongmaithem Nandakumar Singh na President oire. Amaromda Akasbani Imphal gi maroiba thoramama wariba
खुंगंगी थौरमगी सिथि पाउखुमदा मगुल लेना सिथि इरकपसिंग खनगतुना था खुदिगी मना पिबिगी थौरममा ngasi आकाशवाणी इम्फाल पांथोखरै मार्च थागी लाइबक फब सिथि इरकप ओइना कैरक तोमाल मखोंदगी थोंगाम रोमेना OI ब्रदर्स की माइकैदगी स्प्रेयर पममा खुसिनखरै मना खुसिनबगी थौरमदुदा आकाशवाणी इम्फाल की प्रोग्राम हेड अधिकारी मयुमगी चंद्र शर्मा प्रोग्राम एग्जीक्यूटिव तोकेश्वरी एलांगबम स्पॉन्सर तौरिबा OI ब्रदर्स के म्यूजिक सरुयाखी बीजेपी मणिपुर प्रदेश की शेड्यूल ट्राइब मोर्चा ने सिंधुरी इम्फाल की खोमल लंपाक्तु लेबा यूथ हॉस्टल दा नुमित हुमनी चथरकपा रेसिडेंशियल स्टेट लेवल ट्रेनिंग प्रोग्राम ngasi loisinkhrai थरमदुदा अखंग अहि कयाना तोंगान तोंगान बहिरम सिंह दा वांगांखी ट्रेनिंग प्रोग्राम असगी मतंग दा बीजेपी एसटी मोर्चा के प्रेसिडेंट लांगजाइगै कामैना असुम हाई because teaching the remote area the because tribal teaching now training the city high Hanki Mayam and the Sadora, because national level, international level, but the cut later from Mayam in Nandi was in the Tapi, the view had high over city, knowledge Mayam, Sandora, Maximum because the area, the BJP government, the achievement Mayam, Sri Narendra Modi, the achievement, Sri Biren City, achievement Mayam, CDC, Patanga, Yam, the government, the never being a city training, the Muslim Sindhu. Waiting the Nangi area, the Honda, what you see, area to be from the river. The BJP government, Juvenile Justice Act listing in Tara Mangamasung, Section Offence Act listing in Tarani Twigi Makata, Angang Singbu Kamdona Ngak Sengadigi Highway Matanga, Police Personnel Singbu Bab Tahanbagi, Awareness Program, Ngasi Kaksing Zilagi, SP Opiski Conference Holder, Pangtokre. Thormadu District Soil Protection Unit Kaksing Sinduna Pangtokibani. Thormadu da DCPU Kaksingi Legal Cum Probation Officer Bina Sanu Mairantem, Manipur University Department of Law Assistant Professor Sapam Dilip Kumar Singbana Resource Person with Wanganki. Manipur Livestock Development Board Natha Sigitareta Veterinary Officer Gi Interview Logani Haida Torumbadu Laglibe April Tarado in a Pangtok Lagani Haidi. Wafamasi Board Asigi Chief Executive Director na Thokpa Cherola Madakangalapani. Candidate Signa Numit Asigi Ayuki Pung Tarada report Launa Basu, Cherola Duna Makata na Kangalagli. IGAR South Ki Makada Assam Rifles Kuga Battalion Surasanpur Zilagi Behayang Ais Kuno Z Kuno Songdayam Song Singargi Kunza Singda Sarkargi Scheme Singna Piri Bakana Bakayaki Matangda Bhab Tahanbagi Lecture Program Pangtokre Tormadu da Kunza Marbutra Head Minister Yaki Assam Rifles Surasanpur Battalion Sanduna Nomagi Oiba U Thabagi campaign ma Surasanpur Zilagi S Kholian Khulda ngasi Pangtokre campaign asi Bharat Sarkargi Clean Art Green Art Highway theme da Pangtokibani Amoromda Assam Rifles ke Loktak Battalion Sinduna Azadi ke Amrit Mahotsav Unite People Highway theme ki Makada online quiz competition ama Bistupur Zilagi Kumbi College da ngasi Pangtokre Athoi hentana baduda Mahiroi Humpurom na saru yakhi All Manipur Football Association Sanduna Kumal Lampak Man Stadium dengan Sanakiba Manipur Red Amasung Indian Navy ki exhibition match adu Indian Navy na thoikrai match adu Indian Navy na Manipur Red pu Panjal Amasuni adu thoikibani Pradhanmantri Narendra Modi na tha khudingi aroiba nomaisu numita Akashvani ki thongna sandokpa mahagi pukningi wa man ki baat thoram tha asigi aroiba nomaisu numita takak sama suragani Sama Suba Edison Siga Madilena Akashvani na Marwaina Manki Bana Bharat po Awan Purukna Bahona Bada Piri Itil ki Matangda Akanaba Thorum Paringa Masandogli Manki Bar ke Nipundi Suba Tankakta Pradhanmantri na Phongdo ke Bawafam मैंने देशवासियों से खास करके हमारे युवाओं से फिट इंडिया का आह्वान किया था और मैं हर किसी को निमंत्रण दिया था आइए फिट इंडिया से जुड़िए फिट इंडिया को लीड कीजिए और मुझे बहुत खुशी हुई कि लोग बड़े उत्साह के साथ इसके साथ जुड़ रहे हैं बहुत सारे लोगों ने इसके लिए अपना सपोर्ट दिखाते हुए मुझे लिखा है पत्र भेजे हैं सोशल मीडिया पर अपना फिटनेस मंत्र फिट इंडिया स्टोरीज भी शेयर की Akashvani Imphal ki pau tabiri Rashtrapati Draupadi Murmu numit nini ki oiba khongsatta hayeng Assam da thunglagani magi khongsat asina samu yokharpagi matangda exhibition ama Kaziranga National Park da hudokani mathangi numita sahi kunthra sumna paikhalakpa project elephant gi mai pakpagi thorama moina girls usop lising ani kulumdoi hudokani aroibada maroiba pamu Rajapal Anusuya Uken Hairi ahingsa gi wakhalon leiba mingonda khud handaba mati isorbu thajawa haibasi yapnamak tangai phadaba mani
केंद्र की मपाल थोरम राज्य मंत्री डॉक्टर राजकुमार रंजन सिंह हाइरी हौजिक पालिबा सरकार असिना अवंग मुलमदमदा अहेन मियंग संगबदगी साखुत थौरांगदा ओनबा क्या पुरपंगमले केंद्र की फॉरेस्ट एनवायरमेंट अमसुंग क्लाइमेट चेंज मंत्री भूपेंद्र यादव ने सभापति होइदुना इंटीग्रेटेड मैनेजमेंट प्लान ऑफ लोकताक वेटलैंड कॉम्प्लेक्स हाइब हिरमदा खननेनबगी मिफम अमा ngasi पांथोखरे भारत इंडस्ट्रियलाइजेशन की मरी सुपर ताककता आर्टिफिशियल इंटेलिजेंस का हेन सिजनबदगी मियामदा थबक फंगदबगी खुदोंग सादब मायोकनरमबदु इंडस्ट्रियलाइजेशन की मंगा सुपर ताककतदी अनिमक हिंगनब होनरगनी हाइरी अमसुंग राष्ट्रपति द्रौपदी मुर्मू नुमित निनिगी ओइबा खोंसता हयेंग असमदा थुंगलगनी पाउ लोइजरे